Kuki Kulai Piper Singna Koutruk Maning Ching Singda Amade Kadang Banda Nongmai Kaptuna Atek Chatarapedagi Nupi Ama Leikhidre Nupi Edugi Chahi Nauribi Macha Nupi Ama Yauna Mioi Mangagi Matakta Asogapan Nangkre Houzik Su Kuki Kulai Piper Singna Akan Mamongda Atek Chatarakli Haide Thodok Thofam Dagi Presna Fangba Pawam Hai Ngasi Nungtel Chaurakna Pung Anirom Tarakpa Adwaida Koutruk Maning Ching Dagi Kuki Kulai Piper Singna Nongmai Round Kayamarum Kaptuna Atek Chatarakhe Kuki Singi Atek Adu Mafam Adwaida Duty Tawragaleba Manipur Rifles Samasung IRB ki personal singna handuna kut thokna khe nomai kamna baduda chaurakna nungthil ge pung ani makhairom taba duaida mama macha ani kuki kulai paiba singna kaplakpa nomai maruna panbadage asok apanang khe maduda mama adu lekhidabane Leikhidre mama adudi angom ongbi surbala kawi mahak fayeng dagide surbala gi kokta nomai maruna panbadage lekhidabane haire amaromda surbala gi macha nupi aduna khutta nomai maruna panbadage angang adugi fibam thoidokna arubu oitre houzik mafam aduda kuki kulai paiba sing amade state force ani ki barakta khut thoknare kuki kulai paiba sing na drone sizinaraga bom thadaduna akanba attack chatharakli haina mafam adudage TOMTV gi paumina report tawrakli marak asida iroinana Singda amasung kadangban su kuki kulai paiba singna attack chatharakpa hokre houzik thodok thokfamda center amasung state force ke personal kaya changsina hain su powasna makhatare houzik Koutruk te kanna kamna hogi hore ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯧꯇ꯭ꯔꯨꯛꯀꯤ ꯍꯥꯏꯔꯤꯕ ꯆꯤꯡ ꯂꯩꯀꯥꯏ ꯆꯪꯐꯝꯒꯤ ꯑꯩꯈꯣꯏꯒꯤ ꯒꯣꯂꯥꯏꯗꯨꯕꯛꯇꯗꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ ꯑꯩꯈꯣꯏꯒꯤ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯊꯛꯇꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯌꯥꯎꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯁꯜꯂꯛꯂꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯁꯜꯂꯛꯄ ꯑꯁꯤꯗ ꯑꯁꯣꯛꯄꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ bullet proof sing akhoi sizinaraga bullet proof sizinaraga akhoi asokpasing lokthok khotok thabak se kana chathadi loina na khunja sing tholokpa ngamdaba khunja sing asu akhoi police ki bullet proof sing sizinaduna akhoi hari bumpham sidagi puthorokna ba kan honari akhoi hujik akhoi na ngahaki manung mamangda akhoi na changjaruba matamda akhoi Koutruk ki hek sing lekai nakanda leiba mafam da changjarui adugi mafam simakta da akhoi kuki sing akhoi nongthaktagi drone dagi bomb ba thadarak laga akhoi bomb attack chatharak akhoi na thengnajari loina akhoi hari phom am khudung thininga de akhoi khongphom khare chathoraga hoje akhoi Manipur police ki akhoi security force singa hari phom asida akhoi safe side am yengaga akhoi paumi team su mafam asida akhoi lejari camera person Naresh Kalone na paudam jari ba sarat anubam TOMTV news Koutruk Imphal khoi hujik leise ai hujik lo lise commando gypsy gi makha da ne hujik minute amagi mamangda khoi ge hai ba mafam si akoi bada di oidoi ni adu kadai pa don exactly di khangre achoba bu mama khoi tara ga pokhai gre asopan gum yarum du male hujik kuki singna chathari ba lan se khoi ge kanna khoi ge drone sizinaraga drone dagi oina bom thadabagi lan ama oina chatharekle aduna hujik open year da haibdi akhoi nongthaktagi uba mafam singda laibada akhoi yamna khudong thiningai ore haiba mafam se Koutruk ki miyam jingmi paina duna mafam da akhoi lanjena gre kuki singa thadarakpa bom na panbadagi akhoi gi security force ki akhoi Manipur police commando gi akhoi personnel abasu hujik makhong da bom se na panbadagi shoklaga hujik hospital da pukana tawri 야래 지금 맘민 강라 맘민 강대 야래 더비라